Liangmai Sports Association Sinduna Senapati District ki Oklong Village da tha asigi kuntaru fauba chathagadaba kuntaret suba Sports Meet 2023 ngasidagi Chief Minister Nongthombam Birena hudokre. Thauram aduda Minister Laisangthem Susindro Awangbau Newmai amasung MP Laisemba Sanajawbasu saruk yaki. Sport Meet aduda Assam, Manipur, Nagaland dagi nupa-nupi sanaroi kayana saruk yari. Thauram aduga mari lainana Chief Minister Nongthombam Birena hai sana khotnaba haibasi Manipur dadi punsi mahing amani masinabu Manipur asi India gi sana khotnabagi power house ni hainaribani sana khotnaba haibasida lining kanglop furup khaide masidi aikhoi khudingmak punsinbani haiki Laingak asina Manipur da afaba sanaroi puthoknabagi damak district khudingmakta sports infrastructure kaya marum semgatle district asida su rupa crore taret lom changna indigenous sport complex semgatnaba thaurang haure District asiki tongan-tongan ba khulsingda football ground kunma thoirom semgatpa haure ngasigi sport hawdokliba ground asisu mahakki lanai senfamdagi ahanbo oina semgatpani haiki paisa khar leiriba du torkanda dum tausi haida masri torkanda ground ama ani ohum se semai jasigi sisu yam phajana saba yabani adubu paisa leidabani na aigi lanai gi oiba paisa ni na government gi fund nataba lanai gi oiba paisa ni na masi gallery si hazade aduga sigi ground sisu kaino tausi grassy ground ohensi grassy napi thase madugi napi thana na dugi ai sanpa azoi ne jikoni moi tanarga ai moi ga Dominic ne aduga village chief ne noi tanar kanda napi tharpa aduga if darkar ne ragadi astroturf tarai macha ground macha amade astroturf am tharga the sports person mayam se you are the future madugi dam kai kona rakke ai Nakana maromda Chief Minister Nongthombam Birena Senapati District in Nagaland ga tainaba mafam ama oiriba Lai Village sa chatuna Lai Day celebration da saruk yakre Lai Village Authority Council na sinduna Our Culture Our Identity haba thimda pangthokhiba thorum aduda Mau SCG MLA LDCO ADC Senapati gi hanagi chairman M Markson amasung village chief sing amadi tongan ba miyoy sing su saruk yakhibaga loinana tongan ba cultural program sing utpana mapung oiba thoram oiki adugo mayam unarimba gari na sakati phangba gari na sakati alsaram rei mere nugirung ne ahan batam lawan samen dinda mayam me blessing legi singli sakhe koi buga mayam me khangbi re Goru Hills Gold Village garai ki ai ki kun sindh kari sari ke kari wadi ke kari amai ni ni se madu khong lagi sarkar ran thong to de amai yo ko ne agar mama ni naam de Gold Village Gold Hills tauru matu beda aya manu Gold Hills ko na khana kan upload kari wale question apni ki kari wale Munzoi the very big all Makada Kariwale. City Poland in Kano Matume, second Rami Lapas, Mission of Mango, Munchapa, as I am. Awarapayo. Ngasi no ngalamdai pung anirom tabada National Highway number 37 Imphal Jiri Lambigi Laingang Pokpi Police Outpost Manakta check tobada Tata truck anida Kanglon kaina pusilakpa lupa lak marifu tara humdoi henbagi supari bag chamri yangkai ka konana driver ani handyman ahum Jiribam Police na fare hairi Police ki pauna hai silchar de ki Jiribam phauraga Imphal lomda aina yadaba potlam khara pusilaka dawri haibagi akhanaba pau ama 39 Assam Rifles na Jiribam Police Station da hairakpadagi Jiribam ki SP yauna check tobada hairiba potlam singasi Tata truck registration number RJ14GH 7920 amasung AS01MC 6389 hairiba gari ani asidagi phagatpa ngamkibani hairi Union Home Minister of State for Home Affairs Nityanand Rai ngasi yu DC Office Thobal da laktuna yingsinbaga loinana DC Thobal gi conference hall da pangthokpa mifam da saruk yakre DC Thobal Ahanthem Subhas SP Thobal Jogesh Chandra Hawizam yauna tongan ba department singi office sing yauna pangthokkiba mifam aduda district development work singi matangda kupna khana naina ki hairi
Laingaki School ama oiriba Thobal Achouba Pakhangkhong Lairakta Leiba Kanga Senbi Upper Primary School gi Anirak Suba Annual Cultural and Literary Meet cum Parents Teachers Meet ngasi school asigi complex da pangthokre. Tauramaduda JEO Thobal Arambam Anil Kumar School asigi Headmaster Huidrom Subhasandra JEO John 3 Thobal gi DI Ningombam Rajen School asigi SMC Convener Waikom Ningthemza amasung 16 Assam Rifles Thobal Post Company Commander Major Asem Rahulna Athoiba Mithung Singh oina saruk yaki. Mahairoi Singhi Thoidok Hendokpa Haithoi Singh Thoiba Kaya Utkiba Amadi Thoidok Hendoklaba Mahairoi Singda Mana Mathum Singsu Yentokkiba Thauram Aduda Athoiba Mitungi Warol Piraduna JEO Thobal Anil Kumarna Hai Education Department ki oinasu New Education Policy ki Niyom Singh Inba Ngamnaba amasung Pigliba Mahairoi Singbu Takpi Tambiriba Oja Singbu Training Pibagi Thabak Kanna Chathari School Management Committee Amadi Guardian Singhi Maikaidagi Su Mating Pibiduna Mai Pakhanaba Honasi Apaba Mahairoi Singh Makong Sengna CMC Haina Appeal Tauki Makatana Hojik Ladiba Parents ki Thajaba Makan Lady School Sida Kadi Taubayaba Mateng Pangbayaba Adu maximum 8 Tobjage Luinuna class 8 Power Upper Primary School in Laibunina Equigi Angan Singi Foundation Makwegi basic subjects in Sigi Foundation is Equi Yamamutan Assembly Basombi Bamachangba Dili Adumaksu Nasai Havi Kiba not only academic, Aquina co-curricular, extracurricular, co-scholastic Haitar, Sigma Mayamamas, Equi Yawagi, Maru, Dumasway, Amukai Tamzage.